ꯀꯦꯂꯆꯥ ꯄꯔꯥꯊꯥꯗꯣ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩꯗꯤ ꯏꯔꯣꯝꯕ ꯑꯃ ꯂꯩꯔꯦ ꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯠꯂꯒꯗꯤ ꯃꯦꯠꯇ꯭ꯔꯤ everyone ꯍꯧꯖꯤꯛ ꯁꯥꯒꯠꯄꯝꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯣꯔꯅꯤꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯒꯦꯅ ꯇꯧꯔꯦꯕꯀꯣ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁꯤꯒ ꯂꯩꯔꯦ ꯐꯖꯅ ꯎꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯐꯖꯅ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤꯗꯣ ꯁꯤꯅꯤ ꯀꯦꯂꯆꯥ ꯄꯔꯥꯊꯥꯗꯣ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯆꯥꯛ ꯀꯥꯞꯁꯤꯡꯒ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯒꯦ ꯇꯧꯔꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯊꯕꯛꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦꯕꯣ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯔꯒ ꯃꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯄꯤꯖꯔ ꯈꯣꯠꯆꯔꯒ ꯑꯗꯒꯤ ꯑꯩꯅ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯛꯄꯁꯦ ꯑꯁꯨꯝ ꯊꯦꯡꯉꯦꯕꯀꯣ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯊꯕꯛ ꯈꯨꯀꯟꯁꯤꯗꯤ ꯃꯌꯥꯝ ꯍꯥꯏꯅꯃꯨꯛ ꯀꯥꯟꯅꯗꯔꯦ ꯃꯌꯥꯝ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯇꯧ ꯂꯣꯏꯔꯦ ꯑꯌꯨꯛꯇ ꯀꯣꯛꯂꯨꯕ ꯍꯧꯖꯤꯛꯋꯥꯏꯗ ꯊꯥꯗꯣꯛꯏ ꯌꯨꯝꯗꯨ ꯃꯌꯥꯝ ꯁꯝꯁꯤꯅ ꯑꯃ ꯀꯦꯟꯕꯗ ꯀꯔꯤꯕꯨ ꯇꯧꯔꯤꯕ ꯈꯪꯗꯦꯕ ꯃꯌꯥꯝꯗꯤ ꯀꯦꯟꯕ꯭ꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗꯗꯤ ꯈꯔꯗꯤ ꯂꯥꯡꯉꯅꯤ ꯃꯔꯝꯗꯤ ꯌꯨꯝꯁꯦ ꯌꯥꯝ ꯀꯨꯡꯅ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯗ ꯂꯩꯕꯅꯤꯅ ꯈꯨꯡꯒꯪꯗ ꯂꯩꯕꯅꯤꯅ ꯌꯨꯝꯁꯦ ꯑꯃꯒꯤ ꯌꯨꯝꯗ ꯉꯥꯡꯅꯕ ꯑꯃꯗ ꯇꯥꯏ ꯑꯃꯒꯤ ꯌꯨꯝꯗ ꯉꯥꯡꯅꯕ ꯑꯃ ꯇꯥꯏ ꯑꯗꯨꯅ ꯈꯔꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯈꯔꯗꯤ ꯂꯥꯡꯉꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤꯗꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯀꯣꯛꯀ ꯂꯣꯏꯔꯒ ꯑꯁꯨꯃꯥꯏꯅꯒ ꯐꯝꯃꯛꯄꯁꯤꯗꯤ ꯃꯌꯥꯝ ꯃꯥꯏꯁꯦ ꯈꯔꯒ ꯄꯥꯛꯆꯕꯁꯦ ꯖꯥꯡꯀꯨꯃꯨꯛ ꯄꯥꯏꯍꯦ ꯃꯥꯏꯁꯦ ꯈꯔꯒ ꯄꯥꯛꯄꯁꯤꯒ ꯃꯌꯥꯝ ꯅꯣꯛꯅꯕꯤꯒꯅꯨꯀꯣ ꯁꯝꯁꯦ ꯆꯣꯜꯂꯃꯤꯅ ꯃꯥꯏꯁꯦ ꯈꯔꯒ ꯄꯥꯛꯆꯕꯁꯦ ꯂꯣꯏꯔꯦꯕ ꯄꯥꯛꯄꯗ ꯑꯇꯩꯁꯨ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯐꯤ ꯈꯔ ꯁꯨꯔꯨꯈꯤꯒꯦ ꯐꯤ ꯈꯔ ꯁꯨꯒꯗꯕ ꯂꯩ ꯑꯉꯥꯡꯁꯤꯡ ꯐꯤꯔꯣꯜ ꯈꯔ ꯑꯉꯥꯡꯅꯤ ꯉꯥꯏꯍꯥꯛꯇ ꯑꯃꯃꯨꯛ ꯁꯦꯠꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯁꯦꯠꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛ ꯁꯦꯠꯂꯤ ꯑꯗꯨꯝ ꯁꯦꯠꯂ ꯅꯝꯖꯟ ꯊꯝꯕꯗ ꯐꯤꯅ ꯄꯩꯔ ꯅꯣꯡꯃꯗ ꯐꯤꯁꯦ ꯐꯅ ꯌꯥꯝ ꯁꯨꯕꯅꯦ ꯅꯨꯡꯇꯤꯒꯤ ꯊꯣꯛꯏ ꯃꯌꯥꯝ ꯁꯨꯕ ꯂꯦꯞꯄ ꯖꯥꯠꯦ ꯃꯣꯏꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯃꯌꯥꯝ ꯑꯗꯣ ꯐꯤ ꯁꯨꯔꯒ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯐꯤꯁꯨ ꯂꯣꯏꯗꯅ ꯊꯕꯛ ꯂꯣꯏꯅ ꯆꯪꯉꯦ ꯑꯗꯣ ꯕꯥꯔꯣꯒꯤ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯌꯧꯔꯦ ꯑꯗꯣ ꯕꯥꯔꯣꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯇꯂꯥꯕꯤ ꯇꯧꯈꯠꯀꯦ ꯇꯧꯔꯦ ꯑꯗꯣ ꯖꯦꯅꯝ ꯂꯩꯇꯦꯕ ꯖꯦꯅꯝ ꯑꯂꯦꯟꯕ ꯑꯗꯣ ꯖꯦꯅꯝ ꯂꯦꯟꯕ ꯖꯦꯅꯝꯗꯤ ꯈꯔ ꯂꯦꯜꯂꯨꯈꯤꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯖꯦꯅꯝꯗꯣ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯖꯦꯅꯝ ꯅꯠꯇꯅꯤꯁꯦ ꯑꯗꯨꯁꯨ ꯊꯥꯔꯤꯅꯤ ꯖꯦꯅꯝ ꯅꯠꯇꯅꯤ ꯑꯌꯨꯛ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯂꯣꯏ ꯀꯪꯉꯦ ꯍꯣꯔꯦꯟ ꯁꯟꯗꯥꯒꯨꯝꯕꯗ ꯏꯁꯤꯡꯒ ꯆꯥꯏꯕ ꯃꯇꯝꯗꯅ ꯃꯥꯗꯤ ꯐꯖꯗꯧꯕꯅꯤ ꯁꯦ ꯖꯦꯅꯝ ꯅꯥꯀꯨꯞꯄꯤ ꯑꯗꯨꯅ ꯎꯔꯤ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯗꯨꯅ ꯖꯦꯟꯗꯦꯝ ꯂꯩꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯅ ꯃꯟꯗꯦ ꯂꯩꯔꯦ ꯃꯌꯥꯝ ꯖꯦꯅꯝ ꯂꯦꯜꯂꯦ ꯁꯤꯒ ꯂꯦꯜꯂꯦ ꯖꯦꯅꯝꯁꯦ ꯌꯥꯝꯅ ꯂꯦꯜꯂꯛꯇ꯭ꯔꯦ ꯁꯥꯕꯁꯤꯒ ꯀꯨꯏꯅꯒ ꯐꯝꯃ ꯖꯦꯅꯝꯒ ꯂꯦꯟꯅꯤꯡꯗꯦ ꯃꯌꯥꯝ ꯑꯩ ꯕꯥꯔꯣꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯅ ꯈꯣꯠꯅ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯉꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯃꯐꯝꯗꯨ ꯃꯇꯦꯛ ꯀꯛꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯩ ꯉꯁꯤꯒꯤ ꯕꯥꯔꯣꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡ ꯂꯣꯏꯔꯦ ꯑꯗꯩ ꯉꯥ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯗꯒꯤ ꯆꯥꯛ ꯂꯩꯔꯦ ꯑꯗꯩꯗꯤ ꯏꯔꯣꯝꯕ ꯑꯃ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯩꯗꯤ ꯂꯦꯕꯨꯒ ꯊꯕꯤꯒ ꯁꯤ ꯈꯛꯇꯪꯗꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯥꯕꯁꯦ ꯌꯥꯝ ꯃꯊꯦꯜꯒ ꯇꯧꯅꯤꯡꯗ꯭ꯔꯦ ꯁꯤ ꯈꯛ ꯇꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯉꯁꯥꯏ ꯕꯥꯔꯣꯒꯤ ꯆꯥꯛ ꯇꯣꯛꯑ ꯃꯇꯨꯡꯗ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯦ ꯑꯃꯨꯛ ꯍꯧꯖꯤꯛ ꯄꯣꯊꯥꯔꯨꯔ ꯉꯥꯏꯍꯥꯛ ꯍꯧꯒꯠꯂ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯇꯨꯝꯕ ꯈꯣꯠꯄ ꯀꯥꯏꯁꯦ ꯑꯗꯨꯝ ꯍꯩ ꯆꯥꯅꯤꯡꯕꯅꯦꯕꯀꯣ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛꯀ ꯍꯤꯞꯄꯨꯔ ꯍꯧꯒꯠꯂꯛꯄꯁꯦ ꯍꯩ ꯆꯥꯅꯤꯡꯕꯅꯦ ꯑꯗꯣ ꯁꯤ ꯍꯩꯁꯦ ꯀꯩ ꯀꯧꯒꯦ ꯃꯌꯥꯝ ꯁꯤ ꯍꯩꯁꯦ ꯅꯣꯕꯥꯞ ꯑꯗꯨꯃꯥꯏ ꯄꯨꯔꯥ ꯇꯧꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯏꯌꯦ ꯅꯍꯥꯟ ꯁꯤꯒꯤ ꯍꯩꯁꯤꯅ ꯄꯤꯕꯤꯔꯛꯏꯁꯤ나 ꯁꯅꯥ ꯕꯔꯃꯆꯥꯔꯤꯗꯣ ꯌꯨꯇꯨꯕꯔ ꯏꯉꯥꯡꯗꯣ ꯄꯤꯕꯤꯔꯛꯏꯅꯦꯕ ꯑꯩꯅ ꯅꯍꯥꯟ ꯆꯠꯂꯨꯕꯗꯣ ꯃꯣꯏꯗ ꯌꯥꯝ ꯍꯥꯎꯕꯅꯤ ꯏꯆꯦ ꯆꯥꯎꯁꯨ ꯍꯥꯏꯅ ꯄꯤꯔꯛꯏꯅꯦꯕ ꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯉꯁꯤ ꯑꯝꯇ ꯈꯥꯏꯔꯒ ꯆꯥꯔ ꯌꯦꯡꯉꯛꯀꯦ ꯃꯌꯥꯝꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯁꯤ ꯃꯌꯥꯝꯁꯤ ꯀꯩ ꯍꯩ ꯀꯧꯒꯦ ꯃꯌꯥꯝꯁꯦ ꯅꯣꯕꯥꯞ ꯑꯗꯨꯃꯥꯏꯅ ꯄꯨꯔꯥ ꯇꯧꯔꯦ ꯌꯥꯝ ꯐꯖꯩꯌꯦ ꯄꯣꯠꯁꯦ ꯃꯑꯣꯡꯁꯦ ꯎꯕꯗ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯌꯥꯝ ꯐꯖꯩ ꯁꯤ ꯊꯨꯝ ꯃꯣꯔꯣꯛ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯇꯧꯔꯒ ꯊꯨꯝ ꯃꯣꯔꯣꯛ ꯑꯝꯇ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯁꯤ ꯍꯩꯁꯤꯅꯤꯁꯦ ꯃꯌꯥꯝ ꯄꯨꯔꯥ ꯅꯣꯕꯥꯞ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯃꯥꯅ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯄꯅꯦꯕ ꯑꯩꯗꯤ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯃꯌꯥꯝꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯊꯨꯝꯃꯒ ꯌꯥꯝ ꯍꯥꯎꯔꯦ ꯑꯩꯗꯣ ꯆꯥꯎꯁꯨ ꯑꯩꯅ ꯄꯤꯔꯛꯏꯅꯤ ꯊꯨꯝ ꯃꯣꯔꯣꯛ ꯑꯗꯣ ꯆꯥꯔ ꯌꯦꯡꯒꯦ ꯃꯌꯥꯝ ꯑꯗꯩ ꯊꯨꯝ ꯃꯣꯔꯣꯛꯁꯤꯒ ꯂꯩꯖꯔꯦ ꯊꯨꯝ ꯃꯣꯔꯣꯛꯁꯤꯒ ꯆꯥꯈꯤꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯤ ꯈꯔ ꯂꯧꯔꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔꯒ ꯊꯨꯝꯒ
ꯑꯩꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯗꯦꯕ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯈꯛ ꯂꯧꯔꯦ ꯊꯨꯝ ꯃꯣꯔꯣꯛꯗ ꯆꯥꯈꯤꯒꯦ ꯌꯥꯝꯅ ꯁꯦ ꯍꯩꯁꯦ ꯈꯥꯏꯔꯒꯦ ꯁꯦ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯦ ꯑꯩ ꯑꯝꯇ ꯆꯥꯈꯤꯒꯦ ꯅꯨꯡꯊꯤꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯆꯥꯅꯤꯡꯕꯅꯦꯕ ꯇꯕꯨ ꯆꯥꯖꯗ꯭ꯔꯤ ꯁꯦ ꯍꯩꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯏꯅ ꯍꯥꯏ ꯅꯣꯕꯥꯞ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯇꯧꯔꯤ ꯃꯌꯥꯝꯗꯨ ꯃꯍꯤ ꯈꯛꯇꯅꯤꯅꯦ ꯑꯗꯨ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯌꯥꯝꯅ ꯃꯍꯤ ꯌꯥꯝ ꯍꯣꯝꯃꯦ ꯃꯍꯤ ꯅꯠꯇꯅꯤꯍꯦ ꯃꯌꯥꯝꯁꯤꯗꯤ ꯃꯌꯥꯝ ꯈꯣꯛ ꯂꯣꯏꯔꯦ ꯃꯌꯥꯝꯁꯦ ꯈꯣꯛ ꯂꯣꯏꯅ ꯁꯤ ꯑꯝꯇ ꯃꯦꯠꯈꯥꯏꯒꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯦꯠꯂꯦ ꯍꯩꯗꯣ ꯃꯍꯤ ꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯠꯂꯒꯗꯤ ꯃꯦꯠꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯦꯠꯂꯦ ꯁꯦ ꯃꯌꯥꯝ ꯊꯨꯝ ꯃꯣꯔꯣꯛꯀ ꯃꯣꯔꯣꯛ ꯑꯁꯨꯕꯁꯨ ꯌꯥꯎꯔꯦ ꯑꯇꯦꯛꯄ ꯃꯣꯔꯣꯛꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯦꯠꯂꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯆꯥꯈꯤꯒꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯤꯌꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯊꯤꯟꯗ ꯉꯥꯛꯇꯪ ꯁꯨꯝ ꯅꯨꯡꯊꯤꯟ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯅꯨꯡꯊꯤꯟꯁꯦ ꯍꯩ ꯃꯦꯠꯄꯒ ꯆꯥꯕ ꯀꯥꯏꯁꯦ ꯍꯥꯎꯔꯖꯥꯠꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯍꯩ ꯃꯦꯠꯄꯗꯣ ꯆꯥꯕ ꯂꯣꯏꯔꯦ ꯌꯥꯝ ꯍꯥꯎꯈꯔꯦ ꯃꯌꯥꯝ ꯁꯟꯗꯥꯁꯨ ꯇꯥꯁꯜꯂꯛꯑꯕꯅꯤꯅ ꯑꯩ ꯋꯥꯏ ꯁꯤꯜꯍꯜꯂꯒ ꯏꯉꯥꯡ ꯙꯨꯞ ꯊꯥꯗꯣꯛ ꯈꯣꯠꯇꯣꯛꯑꯒ ꯏꯉꯥꯡ ꯑꯅꯤꯁꯦ ꯋꯥꯛꯀꯤꯡ ꯉꯥꯏꯍꯥꯛ ꯄꯨꯊꯣꯛꯈꯤꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯤꯝꯄꯜ ꯑꯣꯏꯕ ꯕ꯭ꯂꯣꯛꯅꯤ ꯑꯗꯣ ꯑꯩꯅ ꯅꯣꯡꯃꯒꯤ ꯇꯧꯖꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯃꯐꯝꯗ ꯃꯇꯦꯛ ꯃꯇꯦꯛ ꯑꯩꯅ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯒꯤ ꯂꯥꯏꯛ ꯑꯃꯃꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯒꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯦꯝꯅꯤꯡꯕ ꯄꯣꯛꯍꯜꯂꯤ ꯃꯌꯥꯝꯒꯤ ꯂꯥꯏꯛꯅ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯚꯤꯗꯤꯑꯣ ꯌꯦꯡ ꯂꯣꯏꯔꯒ ꯂꯥꯏꯛ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯨ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯕꯥꯏ